Manipur operation changbada sijinnanaba DRDO na saba will armor vehicle TASL WHAP thajilakre CRPF Cobra Commando na operation tawbada sijinnagani haidi. Si senapati da naga volunteer na gari check tawbada leingoi manungda kuki gi pochai lot na puramba fare haidi. Naga micham taruk mihat ki achumba wal fangdriba fawba khongjang haloi LNCM Jaisigi me Taraga Humdoida Kangpukpi District ki Lailon Wifi Kuki Kuldeki Kuki Bulletin Signal Leire Naga Micham Sing Fakraba Matung Micham Taruk Tamthin Hat ki Bathok Do Sigi Achumba Wal Fangdriba Fawba Laikhidraba Singi Hakchang Lokdabaga Loinana Democratic Oiba Hena Kanma Khongjang Changshin Kigani Haina Leire Naga Council Manipur LNCM na Fangdoragli Leire Naga Council Manipur na Thadorok Pacherol Amada Leire Naga Micham Taruk Faraga Hat ki Bathok Do Ngasi Numit Humpu Taraga Humdoi Sukre Ngasi Pawba Laikhidraba Singi Hakchang Jenims Mokta Thamli Mihara Sigi Achumba Wal Fangan Binaba United Naga Council UNC gi Maikai Degi Lengakta Memorandum Piduna Demand Sing Tanduna Laklaba Sungasi Pawba Lengaki Maikai Degi Mihara Sigi Matangda Amadi Taliba Demand Sing Asigi Matangda Peningai Oiba Thaba Amata Lokhatana Leiri Mihara Sigi Achumba Wal Demand Tawduna Naga Miyamna Economic Blockade Mass Rally Amadi State Sinba Thungna Candlelight Vigil gi Khongjang Sing Changthinduna Lakli Adu Bungasi Pawba Lenga Asina Tumina Leishinduna Chenava Sing Kan Khatpaga Loina Miyam gi Iho Asina Masana Tabthaki Gani Haiba Wakhalonda Yengduna Leiri Masima Yamna Laibak Thibani Haidi Lenga Amadi Security Agency Singna Pukchal Singna Thabak Tawrabadi Mihar Asida Chenaba Khudimak na phaba yarabadi mihar asida kana kana chenai haiba mayek singna khangbaga loinana praman kaya leirabasung asi phawba karigi chenaba miyoi sing phadun leiribano Leire Naga Micham Sing Fakhiba Numak Lailon Wifi Kuki Kuldani haibasi yamna mayek sengna leiraba wafamni maram asina thawdo asigi matangda thigatnabagi thabak sinakraba NIA gi kangbuna thigatpagi thabak matam manghanduna leiri NIA na karigi damak Lailon Wifi Kulgi village chief ta notice thaduna mahakpu karigi wahang paung ngasi phawba tawduna leiribano Kuki Kul amatada Kulgi chief ki wafam yaudana NIA na kariguma thaba amata lokhatpa ngamdana leiri amadi Kulgi chief ki statement yaudana thigatpagi thaba amata chathaba ngamdana leiri maram asina Kuki Kulgi chief khudingmak mihar asigi daita lawbaga loinana asiguma mihan matungda thoraktanaba Kuki Kulsing asi muthatkigadabani hainasu Lengakta taksilakli laikhidraba singi imung manung amadi naga miyamna khangbe yaba amadi ngaibe yaba matam ngairakle adubu lengaki asigumba thausa wasadaba thawong asidi makhatana tumina yengduna leiba ngambagi wangmada lakli maram asina mihar asigi achumba wal fangdriba fawba hena kanba khongjang changsilagani hainasu Leire Naga Council Manipur na fongdoragli Security ki thawong TNL na yaningdaba fongdorakli Indian Security Force na Hungpung Village ki law suduna leiba nupi yauna Khunja mari fajin khiba thawong TNL Working Committee na kanba mawangda condemn tarakli Tangkhul Nagalong Working Committee na thadorokpa cherol amada Ukhrul District ki Thawal Tural gi mayok na badalai ba lawfam da law suduna leijaba Hungpung khulgi khunja mari bu tha asi kungamanga gi numit yungma matungda Combined Security Force na fajin khiba thawong yaningde phakhiba miyoi sing adudi Somi Sokju Kuntranipan KSY Paul Kunganipan Khoirami KSB Kuntragataru amasung Phungrei Thei Kasomba Kuntragamapan Kawi hariba miyoi sing asina labukta law soduna leiringai Combined Security Force na makhoiba military ni haina maral siduna namduna phaduna pukhibani miyoi sing asi 40 suba Assam Rifles ki kangbuna Casper garida Imphal tamna pudaba honarakpada Leitan Police Station gi manung chana Lengang chingda leiba Tangkhul Naga khunja singna thatuna thamki masigi tungda Tangkhul Naga CSO sing amasung Brigadier Amit Kumar Sharma ga wari sanaraba matung Tangkhul Naga longi khuthangda khunja sing asibu khusinnarakibani haidi Indian Security Force na Naga micham miyamda aranba charge tawduna phapunba amadi onnaibagi thabak kaya chatharakpa yaningde haina su TNL Working Committee na fongdorakli Brown sugar kg 2.5 ngarang police na Churachandpur PS ki manung chanba tuibong area dagi lenmengang hawlai kuntraga humdoi kauba miyoi ama brown sugar ni chingnaba kilo 2.5 amasung 2 wheeler amaga kona na fare hairi khutju khulai fanglei Security Force na ngasi Bishnupur District ki Loktak PS na konba geljang amasung lamdan gi awang thangba saruk ki marakta cordon and search operation Chathabada magazine aniga kona na AK-47 ama double barrel ama countryman sniper rifle ama magazine ga kona ba 9mm pistol ama magazine ga kona ba countryman 9mm pistol ani 51 high explosive mortar shell ama .36 ki hand grenade ani 12 launcher ga kona ba hand grenade ama anti riot grenade khara magazine sing ama sung tongan ba nungmai gi kapayari ba maru sing recover tawre haidi
Nupagi pumtharaba hakchang ngasi nungtil pung 2:30 tarakpada Sagolmang PS na konba Kongba Tural Sambai Club manaki Kongba Tural gi mafam amada Sambai Awang Laikai Moirang Them Surjit 58 apokpa laikhidraba M Ibohon Bikauba mioi amagi pumtharaba hakchang leiramle haidi thaudo asigi matangda laikhidrabagi imungi mioi singna polista case lokhat piranu haibadagi lausilaga arebe mathau mungam pangthokre haidi si shuti tangkhai thagani lengaki GAD gi order amada hayeng Khumalampak Men Stadium da Chamaga Kuntra Manga Suba Duran Cup 2026 Hogdokpagi Mes Yengba Fangnabagi Damak Lenga ki Makhada Leiba Mahaisang Sing Public Sector Undertaking Corporation Autonomous Body Sing Hayeng Numit Yungba Matungdagi Suti Tangkai Thagani Haidi Thibak Wathok Oikiba Airport Drug Case Chahi Taraga Humdogi Matungda Argument Hearing Chathaba Haure CBI gi charge sheet ta yawa apunba prosecution witness sama henbagi manungda Marfu Taraga ni to examine tawre COVID pandemic manungda witness kara laikhidre ngasi dagi na chahi Taraga humdoi henbagi mamangda Imphal West District Police ta leiramba amasung January 11 2013 da Dekhan Cargo na Kolkata dagi Imphal Airport amna puraklaba matung numittugi yachanglakpada carton box taret pik thana yawa illegal drugs sing Respife amadi Robocop tablet no chingba farba matungda muthatkraba Special Intelligence Unit SIU na fagatkiba drugs sing asigi CBI na investigation chatharakba case ki argument hearing thagdok thokraba matung chahi Taraga humdoi helaga chathaba haure yamlaba drugs sing asi faraga numit adugi numidangda Imphal West District Reserve Line da laiba SIU gi office ta puraki carton box taret pik thana yauramba illegal drugs sing asi unit asiga office ki ka amada solod nuna sil taraga Santri Nangak Senuna Thamki Mathangi Numit January 12 2013 da carton box taret adu L Chandra Kauba Executive Magistrate amagi mamangda hangdoki amasung matam adugi SDPO Imphal amasung police personnel ama yauki carton boxing adu hangdoklubada carton box amada Jarda Baba 120 premium picket yangkai amasung Robocop tablet 64,500 yarum ki atopa carton boxing hangdoklubadasu hariba tablet asigi masing chap manana box mari da yarum ki atopa lemhauriba box anidana tablet asigi masing 54,700 amasung Respife tablet 24,800 yarum ki hari illegal tablet sing asi yarum badagi amuk hanna sell tawraga masida executive magistrate L Chandra matamadugi havildar ke brojen amasung SIE ajitna sell Embluff ta khuyek piduna thamki hariba thaba asi carton box taretagi sample gi damak strip ani lauthoklaba matungdani haidi yamlaba tablet asi singjamai police ta khusin nabadagi police station asina NDNPS A ki section 982 25A 29 gi makhada case FIR number 11/1/2013 register tawduna lakotki yamlaba drug sing Imphal airport gi fagatpagi matungda PS asina case asi lokalabasu matamadugi Manipur lengang haijabadagi case asi Central Bureau of Investigation CBI Kolkata na September 28 2013 da paisinuna numit asida case number RC 7S 2013 register tawduna lokotki CBI na case asi NDNPS A ki section 2125A 2932 amasung IPC section 120B 420 468 471 amasung 506 ki makhada register tawduna lokhatkibani case asi CBI Kolkata na pairaba matungda matam aduda agency asigi DSP oikiba BB Chakrabarti na case asigi investigation officer IO oiduna investigation chatharakibani CBI na investigation chatharaba matungda case asigi charge sheet number 6 of 2016 bu April 16 2016 ta Lamphel Part Court Complex ta laiba Session Court Special Court NDNPS ta while chathabinaba submit tawraki CBI na case asigi charge sheet submit tawrakpadagi NDNPS ki Special Court asina Special Trial CBI case number 27 of 2016 lakholaga masigi while chatharaki case asigi trial chathaba horaklabasu matam aduda Special Court asigi judge oikiba presiding officer adu Manipur gi sangnai politician amagi machanupa oibaga loinana case asigi accused taruki manungda yariba amaga political rebel oibanina mahakna case asigi while chathaba chumloi haraduna Special Court asigi judge na High Court of Manipur da haijaduna case asi Uripot Chairaf Court Complex tal matam adugi lengana nauna hangba narcotic drugs and psychotropic substances NDNPS ki fast track court transfer tawrakibani matang asida panba yabadi case asigi while gi ahan matangkak oiriba prosecution witness gi examine tawba statement lobagi thabakti kumja 2017 gi July thadagi case asi fast track court asida transfer tawraktringai dagi hauna chatharakrabani fast track court transfer tawrakpadagi
ꯗꯒꯤ airport drug case asibu court asina special trial case number 100 of 2018 oina laukhatlaga makha taba well chatharaki special judge NDNPS fast track court asina CBI na submit tawrakpa charge sheet ta yawba prosecution witness PW chama khara hinbabu mathang deposition pangthok examine cross examination ni thabak chatharaki fast track court asina case asigi well chatha bhaurakpada khanghaudana Manipur yauna leiba asida COVID-19 pandemic mayungnarakpadagi laina asina naduna prosecution witness khara laikhide PW khara laikhidraba faubada fast track court asina makha taba well chatharakuna CBI na charge sheet tamaming palakpa prosecution witness singi manungdagi case asigi IO oriba CBI gi DSP BB Chakrabarti PW number 91 bu ikon konba oina chaliba chahi sigi April 18 2016 da machin hanki mark tharaga court na case asigi apun prosecution witness 90 ke 2 gi statement lawki matang sida amuka supanba yaribadi case asigi yamlaba prosecution witness singi deposition ki thaba asi kumja 2017 ki July dagi haureklaga chaliba chahi 2026 ki April faubada haibadi chahi mapan changna pangthorakibani case asi CBI na register tawduna lokhatpa matamda investigation agency asigi DSP oikiba IO BB Chakrabarti bu PW ama oina examine tawbadana mahak additional SP ki rank ta promotion phanglamki airport drug case asigi prosecution witnessing examine tawbada chahi mapal lom changlabasu itha thajadana case asigi argument hearing haure chaliba tha asigi kungani thoida ahanba oina Uripok Cherab court complex to laiba fast track court asida case special trial number 100 of 2018 CBI versus Rajnish Kumar and fight unders gi argument hearing chathaba haure case asigi ahanba argument hearing da CBI gi counsel na mahaki argument sing court submission tawba hokre mapung phaba submission singi damak mathangi hearing na August 18 2026 ta pangthokna balepkre case asida CBI na mara leire haiduna charge tawriba accused sing na Patna gi Rajendra Nagar gi RK Avenue road ta laiba Baisal gi flat number 103 dagi Rajnish Kumar Nifugamari apokpa laikhidraba Mahendra Prasad Uttar Pradesh ki Ghaziabad ki Nandigram gi Rambir Tia gi Nifuganithoi apokpa Satesya gi Hengang PS ki manung chanba Manipur dagi Henry Okram Elias Henry apokpa laikhidraba Olukhoi Changangai Mehelekai dagi Sapam Angus Elias Nanau Elias Nauba kungamanga apokpa S Inau Bililong Sambrukhong dagi MD Razauddin Kungamapan apokpa MD Riyas amasung Kaisam Pathoksom Laikai dagi Luang Them Tarpon apokpa laikhidraba L Gulamjit ni thasi kunganithoida case asigi ahanba argument hearing chathabada accused number 1 amasung 2 oiriba Rajnish Kumar amadi Rambir Tiagina numit adugi oina court tagi dispense pibina bahaijurakpadagi court na criminal miscellaneous case number 55 of 2026